ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯁꯤꯕꯨ ꯌꯦꯡꯉꯒ ꯐꯝꯃꯒ ꯁꯨꯝ ꯏꯁꯩ ꯁꯛꯄꯤ ꯁꯥꯟꯅꯗꯅ ꯂꯩꯔꯝꯕꯅꯦ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯏꯁꯩ ꯁꯨꯝ ꯁꯛꯑꯝꯕꯗꯩ ꯃꯁꯤꯗꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯅꯝꯕꯅ ꯐꯔꯅꯤꯅ ꯃꯇꯦꯛ ꯑꯃ ꯅꯝꯊꯣꯛꯑꯦ ꯏꯁꯩ ꯁꯛꯇꯣꯛꯑꯦ ꯑꯗꯨꯅ ꯏꯁꯩꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯁꯨꯝ ꯐꯝꯃꯒ ꯊꯥ ꯌꯦꯡꯉꯒ ꯐꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯏꯁꯩ ꯑꯣꯏꯅ ꯇꯥꯔꯒꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯅꯤ ꯀꯞꯅꯤꯡꯉꯅꯤ ꯄꯤ ꯇꯥꯔꯅꯤ ꯑꯗꯨꯝ ꯑꯗꯣ ꯑꯗꯨ ꯑꯣꯏꯅ ꯇꯥꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯇꯞꯄ ꯑꯏꯪꯕ ꯏꯁꯩꯗ ꯃꯨꯠ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯇꯥꯔꯦꯕꯀꯣ ꯑꯗꯣ ꯁꯛꯇꯣꯛꯑꯦꯕ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯨꯠꯁꯦ ꯃꯈꯥ ꯄꯣꯜꯂꯤꯅ ꯊꯥꯕꯜꯁꯦ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯌꯦꯡꯕ ꯍꯔꯥꯎꯅ ꯌꯦꯡꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜ ꯃꯌꯥꯝꯅꯤꯅ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯨꯠ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯨꯠ ꯅꯨꯡꯉꯥꯏꯅ ꯁꯛꯇꯣꯛꯑꯦ ꯏꯁꯩꯁꯨ ꯊꯥꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯉꯨꯔꯦ ꯌꯦꯡꯕ ꯂꯣꯏꯔꯒ ꯀꯨꯝꯃꯛꯑꯦ ꯊꯦꯡꯉꯦ ꯇꯨꯝꯃꯅꯤ ꯌꯥꯝ ꯀꯨꯏꯅ ꯌꯦꯡꯉꯨꯔꯦ ꯉꯥꯏꯍꯥꯛꯇꯪ ꯁꯨꯝ ꯍꯥꯏꯗꯤ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯎꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏ ꯐꯛꯂꯥꯡꯁꯦ ꯀꯩꯅꯣ ꯉꯥꯛꯇꯅꯦ ꯀꯔꯤꯕ ꯁꯦꯟꯗ꯭ꯔꯥꯡ ꯃꯊꯤ ꯉꯥꯛꯇꯅꯦ ꯂꯩ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯣꯏꯔꯕꯅꯦ ꯁꯦꯟꯗ꯭ꯔꯥꯡ ꯁꯦꯝꯕ꯭ꯔꯥꯡ ꯄꯨꯝꯅꯃꯛꯀꯤ ꯃꯀꯣꯟ ꯑꯣꯏꯔꯦꯕ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯎ ꯋꯥ ꯍꯧꯔꯒ ꯃꯣꯏꯒꯤ ꯃꯌꯥꯝꯒꯤ ꯇꯣꯡꯐꯝ ꯑꯣꯏꯔꯒꯅꯦ ꯆꯥꯛꯁꯪ ꯀꯩꯀꯩꯗꯒꯤ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯕ ꯃꯣꯏꯒꯤ ꯄꯥꯏꯁꯜꯂꯒ ꯑꯗꯨꯝ ꯄꯥꯏꯅꯤ ꯑꯗꯨꯝ ꯍꯥꯏꯖꯤꯟꯕ ꯈꯪꯗꯦꯕ ꯑꯗꯨꯅ ꯐꯖꯅ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯐꯖꯅꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯆꯃꯣꯠꯅꯕ ꯀꯩꯅꯣꯝ ꯑꯣꯏꯅ ꯃꯥꯜꯂꯒ ꯂꯩꯔꯦꯕ ꯌꯦꯡꯉꯨꯅꯦ ꯁꯤꯕꯨ ꯑꯗꯨꯒ ꯁꯤ ꯈꯛꯇ ꯅꯠꯇꯦ ꯃꯐꯝ ꯑꯅꯝꯕ ꯂꯣꯏ ꯇꯧꯔꯕ ꯖꯒꯥꯁꯤꯡꯁꯦ Happy Mother's Day. Ano ginawa? Paano kayo na? Ay, masisira. Ay, luwaga ko yung nilito ba? Thank you. Kanain mo kayo ba? Cake lo sa pulo na dragay na. Paano cake will be bad? Ah, paano hayo bro na? Na. Ay, nagkain na. Ay, khalisi na. Hindi ito nga, porka, ay na tara, di ba tara na wari mo na yun, ay na tara, di sa ako daw, wari mali ka na, kaya rin yun, dyan. Sis, glass naman kasi, yari eh. Thank you, Isa. Well, kayo nun eh. Yan tayo. 우들의 코파지디 아이디 스페리아우드 사이징 도어디 우가다 가메체 포커스 파이 Happy Mother's Day 바바는 누구루이 많이 원하는 포토로 올리자 फोटो उत्किने ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ